Nongmai marakta Myanmar da miyam khongjang amuk changsinkhre. Myanmar da security force singna nongmai jing numita nongmai na kapada yamdrabada miyoi tarani pan sibagi pau leirabasu ningthaukaaba numita Myanmar gi khwaitagi chawba city Yangon gi lambi singda amuk hanna thoraktuna thamagi mamangda military na namduna government paisin khibagi mayokta khongjang changsinba miyoi singda police na tear gas kapkhre. Yangon da khongjang changsinba singna duna makhoi gi hek punpham ledan center sithekta punna bahonabada makhoi bu police na koitan tanaki. Miyam adu maikei kyada machoi taki amasung tear gas ki saina hanthanaba mamai chamthoknaba honaki. Leibak sigi konung ne pito da pham lokthokrabi leibak sigi luchingbi Aung San Suu Kyi ningthokapa numita video conference ki matengna court ki mamangda lepki haina Independent Myanmar Now Online News Agency na haki. Leibak irang thoknaba silli haiduna panel court ki section 505B gi makhada mahaki mathakta maral siki haina news agency na haki. Court ka khibagi makha taba ku pamarol khudaki oina phangdri susi gi mathakta hanadagi maral ani haibadi leibak asigi mapandagi leiba register tawdaba waki toki paiba amasung novel coronavirus handokpa thingnaba miyam tinba athingba thamduna national disaster management law gi makha da order thugaiba haiba singa sigi maral sikhrabani. Sahi humdra manga surabi susi bo ahan bada military na nepi to da leiba mahaki yumda phajilaga thamki aduba mahaki National League for Democracy Party gi member sing na mahaki leifam haujik aseng bakhangdana leiri mahaku maral leire haina lauthokpa tarabadi mahaki mathakta siriba maral sing asina mahak haujik government pairiba lanmi officer kangbuna sahi magi manungda pangthokani haina wasak liba election da mirep oiba yararoi. February amadagi military na namduna government paisin khraba matungda Suchi gi government ta sakti amu hanna sinagadabani haina demand tawduna namaijing numita Yangon da khongjang changsin khiba miyoi singda police na nongoi kapada yamdrabada miyoi manga siki haina thajanari. Namaijing numita Myanmar gi khanongpok thangba sarukta dawai kauba city macha amada police na nongoi kapada chawrangna miyoi manga siki ningthokaba numita city adugi lambi sing mi chatpa mahusadagi hanthaki khongjang changsin basingna kangbu semlaga city adu phawraga chatki leibak si sahi yangkhai lanmina panduna laklaba matung democracy gi maikei da tapna khumang chawsilamba adu February amadagi military na namduna government paisin khiba dudagi maning hankhre. Susi gi National League for Democracy sahi manga gi anirak suba tam paifam thokpani adubu army na thingduna parliament phaman khide amasung mahak amasung president Win Min ka loinana Susi gi government ki atei makok thongba member sing phajilaga thamki. UN na haiki nomaijing numita Myanmar da yamdrabada miyoi tarani pansiki amasung kunsa soki haibagi thajaba yaba paulaire Democratic Voice of Burma gumba atei paugi likhun singi matungina nomaijing numita sikhiba mi gi masing kun gi mathaktani hairi. Report sing adu gi manungdagi ama hektagi matungina sikhiba mi gi masing adu leibak sida military na namduna government paisin khraba matungda nong makhakta da mi khwaidagi yama siba numit oiramgani. Yangon, Dawai, Mandale, May, Bago, amasung Pokokuda miyam barakta nongmai maru aseng ba kapsin bagi mahai oina miyoi singadu sikhibani haina UN Human Rights Office na serol amada haiki. Yangon, Mandale, amasung leibak sigi konung nepito gi mapanda leiba mafam singda official oiba paugi likhun singdagi pau piba watpa amasung sarang naba leiba na maram oiraga khongjang changsin ba sing sibagi pau shumi natraga lali khangdokpa loi. Adubu thodok kya da photo amasung video da mi sibagi phibam sing amasung asiba hakchang singi photo mayam utli. State newspaper Global News Light of Myanmar da ningthokaba numita phongkhiba asang bacherol amada Myanmar gi foreign ministry na leibak sigi military na government paisin khiba du maram chai haina amuk hanna panki amasung government chalai riba lanmi officer kangbu na hingsa yawba khongjang sing laksin bada shokpa yawbagi chang nemna ba haiduna yariba makhai force na de haina lauthoki. Miyam bu namthanaba UN Secretary General Antonio Guterres na yaningde Santi oina khongjang changkin basingi mathakta mi siba yaba force naba amasung kusi tauna mi bu phabagi thawong Secretary General na kanna yaningde amasung mi siba amasung sathina shokpa hengalakpada sathina nungnangba phongdoi haina UN gi spokesperson Stephen Dujarric na haiki. Atopa pawmana Jahaaj-da attack tawbagi pawkhumoina Israel na Syria da leiba Iranian position singda missile kya kapsinkhre. Gulf of Oman da Israel gi cargo Jahaaj amada pokhaibagi thodok thokibadu Iran na tawba attack ni haina ngasi Israel gi Prime Minister Benjamin Netanyahu na charge tawkhre. Thodo gi khut hanbo oina ngarang ahing Syria da leiba Iranian military position singda Israeli forces na missile kya marong kapsinkhre hairi. Public broadcaster Kanda wangang bada Netanyahu na attack adu Iran na tawbani haina phongdoki. Iran asi Israel gi khwaidagi chawba yengnabani aihakna makhoi bu thingna ba pungning lebli apunba lamda masida ikhoina makhoi gi mathakta khut thari haina Netanyahu na haiki. Israel gi Jahaaj MV Helios re adu hithangpham kaya da car sing thadaram laba matungda Singapore tamna hondorokpada yamna singnaningai oiba mongda pokhaibagi thodok thokibani.
थौदोदुदा क्रू मेंबर सीब सोकपदि यावखिदे अदुबु पोर्ट साइडा अमसुंग स्टारबोर्ड साइडा अहोबा अनि अनि दी उबा फंकी जहाज अदु सेमजिनबगिदमक हौजिक दुबई की हिथांगफम अमदा लैरी जहाज ता पोखाइबगी थौदोक थोखिबा दु ईरान की अटैक नि हाइना इजराइल की डिफेंस मिनिस्टर अमसुंग आर्मी चीफ नसु चार्ज तौकी मरक्सिदा ngarang ahing Syria की कोनुंग Damascus की मनाक्ता इजरायली फोर्सेस ना मिसाइल अटैक कया सथखरे हाइरी Syrian स्टेट मीडिया ना मिसाइल सिंगदु अयामबदी Syrian एयर डिफेंस सिस्टम ना कापथबनी हाइना फोंगदोखी इजरायली मीडिया की रिपोर्ट सिंगदा अटैक अदु जहाज ता टारगेट तौरखिबा दुगी पाउखुमनी हाइना फोंगदोखी लाल थोकलिबा सीरिया दा ईरान नसु यावशिलकपा अमसुंग इजरायल गा लोनाबा एरिया दा पोजीशन सेमजिलकपदा इजरायल ना कन्न यानिंगदबा मरमना हौखिबा चही कयासिदा इजरायल ना सिगुंबा एयर स्ट्राइक चा कया तौखी